Loyalam E-PAO tabi bakutimapu hitram susmitana namitangi pau pizari ahan bida paru headline. Kangpokpi ki Loibol khulenda etek chatharakpada nupi ama yauna khunja ahum sire khunja sing lanchina khrei. Malemgi honglani ba mahosagi phibam kanmada akhoi khudimangna saruk yaminasi haina Govidas kothojamna phongdorakli. Tongan mafamda World Environment Day pangthokrakhrei. Pau sandona pijari. Kangpokpi ki Loibol khulenda etek chatharakpada nupi ama yauna khunja ahum sire khunja sing lanchina khrei. Kangpokpi district ki manung chana laiba Loibol village ta ngasi ayo anganbada thokiba laibak thiba tawdok amada khun asigi khunjani haiba mioi ahum laikhidrei loinana khun asigi yom kai kayasu mai masakhangdaba khulai paiba singni chingnaba singna mai thadolom le hari presna phangba pawgi matung ina hariba tawdok adu ngasi ayo pung 3 rom tarakpa adwaida Kangpokpi district ki manung chana new kaithal manbi area gi manung dalaiba Loibol village ta thokibani mafam adugi khunja singi matung ina nongmai round kaya kapagi makhol tabaga lunina thodok adu NSTN IM amadi ZUFK na thohan khibani haina pawgi source amana hari thodok adu dalai khidraba mioi ahum adudi Loibol khulendagi lekhongam hawkip apokpa manglun langkhom hawkip ki loinabi ten Mary hawkip amadi saiko hawkip ni machanupa jangmilan hawkip ni hari nakal amaromda India Today North East ki report matung ina ngasigi thodok aduda mafam adugi yum kaya mai thadoklam matana khunja kaya su ki bedagi chena ga chenduna safagada mafamna leinakhi ngasi ayuk chathagi ba thodok adugi matangda official oiba statement ama thoktriba maramna ngasigi thodok adu kanana karamba militant singna chathagabano haba singma khangmangamdri adamoina mak thodok thopamda security force sing thazin kibaga lonana mikup nahom singna senaduna leiri haina pawaduna makhatari Combined Force na lupa crore ni futare longi yawa tablet fare. Mayai kaba drug ki mayokta Manipur lengang na changsilaki ba khongjengi makha tarakpo ina Manipur da nongma kangdana mayai kaba jinjak sing Imphal gi airport yauna tongan mafamdagi security force na fari. Masigalone na Mioi kaya amasu state asida tongan ba mayai kaba drug sing puthok pusin tawba amadi lalon itik tawbagi thabak adumak makha tana chathari. Manipur lenga ki makha da security personnel sing na mayai kaba drug Laksin ba fanakan honorable su nongma kangdaba mayai kaba drugs sing phaba amadi lalonba mioi masing hengalakliba asida achobo wahang amasu oiri Manipur da mayai kaba drug ki mayokta changsilakpa security force ki khongthang amada ngarang mioi amaga lonena masing yamlaba mayai kaba drug yawa tablet kaya security ki apunma team amana jiribam daki fagat pangam khrei Police tagi phangba pawgi matung ina anti narcotic operation gi manung chana Assam Rifles Manipur Police Central Reserve Police Force amasung Indian Reserve Battalion ga loinana ngarang Jiribam district tagi lopa crore di futare longi oigadaba lo na thingkraba yawa tablet lak mariga konana mioi amasu fagat pangam khrei Security gi chauna mai pakhiba adu district asigi manungda mayai kaba drug puthok pusin tawre haiba akaknaba paw ama phangbadagi chatakhiba operation da fagat pangam khibani haina police ki statement amana hari The Great June Uprising and Unity Day ki thoramda miyam punna saruk yabiu haina diren phongdorakli Sahi khudingi pangtokna lakpogom handaki oinasu June 19 da pangtokodoriba 15 suba The Great June Uprising Unity Day da miyam punna saruk yabiu haina UCM President YK Diren phongdokhrei kwa kaithe da leiba amukogi office da pangtopa pawgi mifam amada wafam asi mahakna phongdokhibani UCM amasung amuko na khusamna raga pangtokodoriba thoram asigi matangda mahakna hai kumjali singani Shubna amada India government na Manipur gi apun besaktam thugaina bohonarakpadagi thongna faba mioi 19 na thawai kat khibagi thawong adubu ikai khumnabo oina thoram asi pangtokna lakpani handak chahi gi oina su Kekrupa leba The Great June Uprising Memorial Complex thoram asi pangtokna ba sim saba lore Paugi mifamadu da amukogi president so iriba The Great June Uprising and Unity Day gi organizing committee gi vice chairman Sorokhaipam Sanjoyna hai June 19 da pangtokodoriba thoram asida Kanglop Kudimak ki mioi singna lebaki damak thawai kat khraba athauba singi mafamda haikalekat tambada saru yabiu haina appeal tawki Kangpokpi district ki Loibol khulenda attack chathakhiba adugi detailed report phangdri haina home minister na phongdorakli ngasi ayu anganbada Kangpokpi district ki manung chanba Loibol khulen village ta khulai paiba singna attack chathaduna mioi ahum laikhidaba thodok adugi matangda state government ki maikaidagi hozi phaba akupa marol sing phangdri mapung phaba information phangba tawdana comment piba haibasi premature oigani haina home minister Govindas konthojamna phongdokhrei
ngasi Imphal East ki Palace Compound da leiba City Convention Center da pangthokiba Environment Day thoramgi sideline da paumi singna Loibol khulengi attack adugi matang da hangba wahang singi pakhumda Home Minister Govindas na wafam sing asi phangdokibani attack adu kanana chathaba oigadoribano haina hangba wahang amada Minister Govindas na makhata na haikibada thodo adugi matang da ground gi detail report sing adu ngairi report sing adu phangdana comment piba habisi premature oigani haiki naga micham taruk mafam khangdana leriba asigi matangda ngarang Manipur High Court da chathakiba hearing amada Manipur lenga ki makedegi naga taruk ki case asi tizinanaba NIA da Sinakre harabasu hojik phawba NIA gi makedegi formal oina khangalakpa laitri haina India lenga ki Deputy Solicitor General of India gi makedegi court ta thamkiwa phamadugi matangda hangba wahang amada Govindas konthojamna haikibada mahak masamakna mari lenaba file sing adu shine tawki adubu misunderstanding na maram oiraga issue adu lakhiba oiramba yai adumapo case asigi matangda chayol khara asigi manungda development khara di lakani haina phongdokhi makhata na permission na hangkiba tongan ba wahang singi pakhumda chingda natraga tamdabu oirabasu lalawbas singi mathakta military trackdown operation chathagani masida lenga na ninghanaba leite tamdam asida santi thamnanaba lenga ki makedagi angamba thakta paikhatli haina Home Minister asina makhata na phongdokhi Tongan mafam da World Environment Day pangthokna khrei Malemgi atei atopa mafam singda pangthokna bagum Manipur da sungasi tongan balup singna sinduna World Environment Day gi thoram pangthokna khrei Manipur University ki Department of Environmental Science amadi NSS cell na sinduna Mission Lifestyle for Environment haiba team da thormasi pangthokhi Ministry of Youth Affairs and Sports amasung Ministry of Environment Forest and Climate Change ki makhada mahairu shingbu environment ki lamda mamutana khanganabagi pandamda thormasi pangthokpani Department of Environmental Science ki HOD Professor RS Khoyangbam NSS cell gi Program Coordinator Professor Laisram Santos Singh luching makhada thormadu pangthokpani Amaromda World Environment Day ga mari lenana Hiroshima leba Mioi Energy Solution na People's Democratic Alliance ga kusamladuna alternative source of energy and need of clean environment for sustainable life on Earth haiba hiramda seminar ama Mioi gi office ta pangthokhrei Center Forest Division gi miyang makhada wama Kanglei Indigenous Martial Arts and Cultural Society Irabot Memorial Trust kaibi amadi umanglai kanba apunba loop na sinduna kaibi manachingda leba lamyanba hizam Irabot ki khubamda World Environment Day gi thoram pangthokhi Kakching District ki manung chanba sugnu kendra da leba Saraswati Bal Vidya Mandir Pangantabi amadi Youth of Pangantabi ani nasu khusamnaduna ngasi ima panthobi umanglai gi akoibada malemgi sokchilaba environment kanmagi pandamda uchar kaya su Thakhre Thoram sing asiga mari lenena Forest Department ki Urban Forestry Division na tongan malub amadi institution singa khusamnaduna Manipur gi mafam kaya da upambi kaya Thakhre Mahosagi khal kaitharakliba asidagi kananaba akhoi punna thodang lominasi haina phongdorakli Malemgi aying asagi khal kaitharakliba asidagi kananaba Mioi bana thodang lominaba tangai fade hongloliba akoibagi phibam asibu ngak senba amasung mahosagi lejariba khalbu tungi mirol gi damak sokhandana thambagi wakhalonda MSF ki masing yamlaba thomi singna kaitharakliba kobrugi saktam asi matam khragi matungda mutkhikadra haina wajaduna Mission Mount Kobru Afforestation Sanghalasi Kobru Chingdol haiba asida ing kumjali singani taramapan gi memory amasung mangada nominini chupna chingmai singda uchara lising amahena thaki chahi asima ki June mangada malem pumbada Environment Day pangtholiba numit asida Imphal East ki manung chanaleba lamyan ba hizam Irabot Memorial Park kaibi khulenda uchara kaya su thaki haina MSF na thadorop chirolamana hari Sanghalasi Manipur Environment Friendly Campaign asigi manung chana makhatana ingnisingani kundagi hoduna sahi khudingi tampaka tainaba Manipur gi mafam khudingda leiba chingmai singda uchara thaba yengsing khongchat changnai na chatpa amadi mathau taba thaba pangthoktuna lakli inglisingani kunmari gi June 9 da World Environment Day ga mari lenana MSF amasung Central Forest Division Forest Department ga kusamnaduna Sanghalasi Manipur Environment Friendly Campaign gi makhada Miam hupna u thabagi khongjang ama Imphal East ki manung chanba Nomaijing chingda pangtokuna uchara lising ama changa thaki hairaduna tungi mirol gi damak akhoi pumnamakna akoibigi phibam kanana bahona minasi haiki Ain kaina moreda thau yonana bapuslapa Mioi ani thau ga konana fagat pangam khrei
Niyamgi wangmada Moreda petrol thau pushilaka yumthangnariba Myanmarda mamal tangna yonaba honaramba Mioi ani makoina sizinaba gari amadi petrol ga konana Imphal More Paringi Palel manakta laiba Pioneer School mayadagi fare hari farba Mioi shinga dudi Chandel district ki Panchai village digi Pastel Napoleon anal chahi nifuhumdoi apopale khidraba PS Thumthang anal amadi LH Coco George chahi kunmapan apopa LH Robin Kawi Hairi Faraba Pastel Napoleon Analna Yoda registration number MN09V0472 Gari Asida plastic container taramathoida petrol liter listing aniga chamri kun hatuna purakhibani aduga LH Coco George na Ecoven registration number MN06LX 593 da plastic container da petrol liter listing amaga chani humpu haptuna purakhibani hari farba miwishing adu gari amadi housing adu galonena logi oba thabak sing lokhanaba kakching police station da khusina khre hari Malemgi honglakliba mahosagi fibam kanbada ekhoi khudimakna saru yaminasi haina Govindas konthojamna phongdorakli Malemgi mafam khudingda pangthokna bagum Manipur da sungasi state ki thakta World Environment Day ki thoram pangthokre aikhoi khudimakna akoibagi fibam amadi malem asibu kanana ba environment conscience reform thoi haina Home Minister Govindas konthojamna phongdorakli ngasi Manipur lenga ki Department of Environment and Climate Change na sinduna inspire by nature for climate for our future habit team da konung mamangda leba City Convention Center gi auditorium hall apangthokiba World Environment Day ki thoramda Manipur lenga ki Home Minister Govindas Konthojam Forest Environment and Climate Change ki Principal Secretary Arun Kumar Sinha Langthabal SC MLA Karam Syam Pachoy SC MLA Sapam Kunjakesor Environment and Climate Change ki Director T Brajakumar Amadi Department SC ki Joint Director PH Vivekananda Sarmasu Sarukyaki Thoramadugi manung chana akoibagi phibam ngak shenba plastic waste na chingbasing mafam jana lotionba amadi wildlife kanbada achoba thodong lobagi damakta sakhangbo oina kumsi chehigi Green Entrepreneur Award babina Healthcare and Hospitality ki Chairman Kam Managing Director Dr. Thangjam Dablida Lifetime Achievement Environment Award na Dr. Samungouda Climate Communicator Award ta Khetrimium Chitrabanu yauna Aspiration Award sing the Khetrimium Gurjit Dr. Vizu Kamai Amadi Livestream Herojita Kusinaki Arubada Maruba Pau Amukana Pizari Kangpokpi ki Loibol Khulenda etek tatharakpada nupi ama yauna khunja ahum sire khunja sing lanjina khrai Malemgi honglani ba mahosagi phibam kanmada akhoi khudimangna saruk yaminasi haina Govindas kothojamna phongdorakli Tongan mafamda World Environment Day pangthokrakrai Matang asida loyalam E-PAO na namitangi pau bibil lezari tabili ba khudimang po amuka hina kurumjani